Manipur Top Channel dugi video amda thagasage ngasi fongbasi fongda November gi tang tarukta landhoni masanupi romita bel pikhre sayol ani gi manungda CBI da sinanaba khangankre. Standard Robert Higher Secondary School gi mahairoi Babysana laikhidaba aduda senaramba yai haiduna police na faduna jail da lairakhibi school asigi founder Fairozam Landhoni amasu mahaki masanupi PS Romita High Court of Manipur ngasi bel pikhre. Manipur High Court ki Justice MD Muralidharan gi Besta Landhoni amasum masanupi Romita na tharakhiba bel application adu ngarang khanaduna court na order reserve tawduna thamkhibane ngasi pung 10 ga makhairom taba matamda bel pinaba order adu lokthokibane Landhoni amasum Romita anigi Lanet Council Senior Advocate and Jogendro Advocate Sayyid Murtaza Ahmad amasum Advocate M Gonedorna bel pibinaba justice ta prayer tawbudagi justice MB Muralidharna rakal animakki warol tarba matungda bel pikhibane bel pinaba High Court of Manipur na takhiba order aduda case asi sayol ani gi manungda CBI da sinanaba court na yathang pikhi loinana makhoi ani da bond security oina chief judicial magistrate Imphal West ta lupa lakh amamam thianana basu court na yathang pikhibani mem aina photo office so ki bulan ki viewers mer ngakpigani and pause tabi damakta and thank you.